ꯑꯍꯥꯟꯕꯃꯛꯇꯗ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯨꯔꯖ ꯀꯨꯃꯥꯔ ꯀꯣꯡꯈꯥꯝ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯋꯥꯔꯤ ꯃꯆꯥ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ꯫ ꯊꯥꯞꯂꯕ ꯈꯨꯡꯒꯪꯒꯤ ꯆꯤꯗꯥꯏꯅꯤ ꯄꯤꯛꯇꯛ ꯇꯧꯕ ꯀꯩꯊꯦꯜꯗꯨꯅ ꯂꯩꯔꯤꯕ ꯃꯗꯨ ꯎꯔꯨꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯁꯦꯝꯖꯤꯟꯕꯤꯗ꯭ꯔꯕ ꯁꯪꯁꯤꯡ ꯑꯗꯨꯒꯤ ꯐꯤꯕꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯃꯝꯁꯨꯞ ꯇꯧꯕ ꯃꯉꯥꯜ ꯑꯃꯁꯨꯡ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯐꯪꯃꯩꯒꯤ ꯃꯩꯔꯤꯅ ꯄꯨꯛꯅꯤꯡꯕꯨ ꯇꯠꯇꯅ ꯆꯤꯡꯁꯤꯟꯍꯜꯂꯤ꯫ ꯂꯩꯇ ꯂꯥꯏꯔꯒꯤ ꯃꯩꯔꯤꯅ ꯀꯥꯍꯜꯂꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯁꯛꯇꯝꯕꯨ ꯎꯔꯨꯕꯗ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯂꯛꯇꯦ꯫ ꯀꯩꯊꯦꯜꯗꯨꯒꯤ ꯅꯥꯀꯜꯗ ꯍꯥꯏꯖꯤꯟꯈ꯭ꯔꯤꯕ ꯁꯨꯛꯂꯕ ꯂꯝꯕꯤꯗꯨꯒꯤ ꯃꯌꯥꯗ ꯂꯩꯔꯤꯕ ꯀꯤꯟꯊꯒꯗꯧꯔꯕ ꯈꯥꯡꯄꯣꯛꯁꯪꯗꯨꯒꯤ ꯃꯅꯨꯡꯗꯅꯤ ꯇꯥꯏꯇꯣꯝꯕꯤꯅ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡꯗꯒꯤ ꯇꯥꯔꯛꯂꯤꯕ ꯍꯨꯃꯥꯡ ꯇꯞꯅ ꯇꯞꯅ ꯇꯩꯊꯣꯛꯂꯤꯕ꯫ ꯇꯨꯝꯊꯔꯨꯕ ꯑꯉꯥꯡꯁꯤꯡꯗꯨ ꯃꯄꯥ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯐꯟ ꯐꯟ ꯆꯣꯡꯊꯣꯛꯇꯨꯅ ꯃꯄꯤ ꯂꯥꯛꯄ ꯉꯥꯏꯔꯤꯕ ꯎꯆꯦꯛ ꯃꯆꯥꯒꯨꯝ ꯌꯧꯌꯥ ꯌꯧꯌꯥ ꯉꯥꯡꯅꯔꯛꯏ꯫ ꯈꯔ ꯑꯃꯅ "ꯄꯥꯕꯥ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯂꯔꯣꯏꯗ꯭ꯔꯣ? ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦꯕꯨ"꯫ ꯈꯔ ꯑꯃꯅ "ꯄꯥꯕꯥ, ꯑꯩ ꯂꯥꯏꯔꯤꯛ ꯂꯩꯕꯤꯌꯨ"꯫ ꯃꯥꯅ ꯊꯣꯛꯄ ꯑꯉꯥꯡꯅ ꯉꯥꯡꯅꯔꯛꯏ꯫ ꯈꯣꯟꯖꯦꯜꯁꯤꯡꯗꯨ ꯇꯥꯔꯛꯄꯒ ꯃꯜꯂꯤꯀꯥ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯏꯉꯛ ꯉꯛꯅ "ꯍꯩꯃꯥ, ꯃꯣꯏ ꯄꯥꯕꯥ ꯍꯜꯂꯛꯂꯝꯃꯦꯗꯅ꯫ ꯑꯗꯣ" ꯍꯥꯏꯔꯒ ꯀꯨꯠꯁꯤꯠ ꯀꯨꯠꯂꯕ ꯏ ꯊꯥꯡꯗ꯭ꯔꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯇꯥꯏꯇꯣꯝꯕꯤꯔꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯥꯔꯊ ꯑꯃꯨꯛ ꯍꯪꯅꯔꯨꯗ꯭ꯔꯕꯁꯨ ꯇꯥꯏꯇꯣꯝꯕꯤ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯃꯟꯖꯨꯔꯅꯕ ꯍꯨꯃꯥꯡꯇꯅ ꯆꯥꯊꯠꯂꯕ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯂꯨꯄꯥ 10 ꯈꯛ ꯂꯧꯊꯣꯛꯂꯒ "ꯉꯁꯤꯒꯤꯗꯤ ꯃꯁꯤꯅ ꯁꯨꯝ ꯁꯤꯜꯂꯣ" ꯍꯥꯏꯗꯨꯅ ꯃꯜꯂꯤꯀꯥꯗ ꯄꯤ꯫ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝꯗꯨꯗ ꯁꯨꯞꯅꯒꯤ ꯂꯨꯄꯥ 10 ꯈꯛꯅ ꯀꯩꯗꯧꯔꯨꯅꯤ? ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯄꯨꯕ ꯉꯝꯂꯛꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯩꯊꯦꯜꯒꯤ ꯂꯩꯀꯥꯏꯒꯤ ꯄꯣꯠꯌꯦꯡ ꯆꯥꯌꯦꯡ ꯗꯦꯕ ꯀꯔꯃ ꯅꯣꯡꯃꯇ ꯀꯥꯡꯗꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯍꯨꯃꯥꯡ ꯇꯥꯅ ꯁꯨꯔꯨꯕꯒꯤ ꯈꯨꯠꯁꯨꯃꯟ ꯁꯨꯞꯅꯒꯤ ꯆꯔꯥ ꯑꯃꯗ ꯍꯦꯛꯇ ꯅꯝꯁꯤꯜꯂꯤ꯫ ꯀꯣꯟꯕꯨ ꯀꯣꯟꯅꯗ꯭ꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯃꯌꯦꯡ ꯇꯥꯁꯤꯜꯂꯛꯏ꯫ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯈꯜꯂꯨꯕꯗ ꯇꯥꯏꯇꯣꯝꯕꯤ ꯃꯀꯣꯛ ꯄꯨꯕ ꯉꯝꯂꯛꯇꯦ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯜꯂꯤꯀꯥꯁꯨ ꯁꯨꯕ ꯅꯣꯝꯕ ꯇꯟꯗꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯦ꯫ ꯏꯟ ꯆꯤꯡꯕ, ꯂꯣꯡ ꯈꯣꯟꯕ, ꯃꯇꯝ ꯃꯇꯝꯒꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯨꯅ ꯅꯣꯝꯅ ꯍꯦꯟꯅ ꯑꯗꯨꯝ ꯋꯥꯠꯁꯤꯜꯂꯛꯏ꯫ ꯑꯉꯥꯡꯁꯤꯡ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯆꯥꯅꯕꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯑꯅꯥꯕꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯉꯝꯂꯛꯇꯦ꯫ ꯋꯥꯅ ꯀꯥꯡꯊꯛ ꯍꯥꯔꯒ ꯁꯦꯝꯕ ꯀꯥꯡꯈꯜ ꯌꯥꯎꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯃꯊꯛꯇ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯔꯤ ꯇꯥꯏꯇꯣꯝꯕꯤ꯫ ꯌꯦꯡꯈꯠꯈꯤꯕꯗ ꯄꯨꯡꯍꯣ ꯍꯣꯔꯕ ꯏꯅ ꯀꯨꯞꯄ ꯃꯥꯒꯤ ꯈꯥꯡꯄꯣꯛꯁꯪꯒꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯊꯃꯣꯏ ꯄꯨꯕ ꯌꯥꯔꯛꯇꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯏꯁꯣꯕꯨ ꯇꯠꯇꯅ ꯋꯥꯔꯧꯔꯤ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯤꯒ ꯃꯤꯃꯥꯟꯅꯔꯛꯇ꯭ꯔꯕ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇꯪ ꯍꯟꯅ ꯌꯦꯡꯈꯠꯂꯨꯕꯗ ꯈꯪꯍꯧꯗꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯀꯥꯕꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯨꯔꯥꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯆꯥꯎꯔꯛꯈꯤ꯫ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯛꯄꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯕ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯋꯥꯏꯔꯝ ꯁꯤꯠꯆꯤꯜꯂꯝꯂꯒ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯏꯟꯖꯥꯡ ꯅꯥꯄꯤ, ꯆꯦꯡ ꯆꯥꯛ ꯈꯔ ꯄꯨꯁꯤꯜꯂꯛꯇꯨꯅ ꯍꯥꯎꯏ ꯍꯥꯎꯇꯦ ꯊꯤꯗꯨꯅ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯆꯥꯏ꯫ ꯑꯗꯨꯕꯨ
ꯇꯥꯏꯇꯣꯝꯕꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯗꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯅ ꯃꯥꯒꯤ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯆꯈꯥꯎꯕꯨ ꯊꯗꯠꯄꯤꯕꯗꯨꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯑꯁꯤ ꯌꯧꯅ ꯋꯥꯔꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯇꯠꯇꯅ ꯆꯩꯊꯦꯡ ꯄꯤꯔꯤꯕꯗꯤ ꯕꯟ ꯑꯃꯗꯤ ꯂꯩꯄꯥꯛꯀꯤ ꯏꯔꯥꯡꯁꯤꯡꯁꯤꯅꯅꯤ꯫ ꯅꯣꯡꯃꯈꯛ ꯕꯟ ꯇꯧꯕ ꯐꯥꯎꯕ ꯀꯗꯥꯏꯅꯣ ꯍꯥꯏꯔꯕ ꯀꯥꯟꯁꯤꯗ ꯃꯇꯝ ꯀꯛꯇꯅ ꯕꯟ ꯇꯧꯁꯤꯜꯂꯛꯏ ꯈꯟꯕꯗ ꯋꯥꯏ ꯇꯥꯏꯇꯣꯝꯕꯤ꯫ ꯕꯟ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟꯅ ꯍꯤꯡꯂꯤꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯨꯟꯁꯤꯗ ꯍꯩꯅꯤꯡꯉꯥꯏ ꯂꯩꯇꯅ ꯆꯩꯅꯥ ꯄꯤꯔꯤ꯫ ꯊꯕꯛ ꯁꯨꯕ ꯆꯠꯇꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯖꯤꯜꯂꯛꯂꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯆꯦꯡ ꯆꯔꯥ ꯑꯃꯈꯛ ꯍꯪꯂꯨꯕꯗꯤ ꯂꯩꯀꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯛꯏ꯫ ꯅꯤꯅꯤ ꯁꯨꯖꯤꯜꯂꯛꯂꯕꯗꯤ ꯀꯧꯕ ꯐꯥꯎꯕ ꯈꯨꯝꯂꯛꯇꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯉꯝꯗꯦ ꯃꯕꯨꯛ ꯂꯥꯝꯂꯕ ꯃꯆꯥꯁꯤꯡꯗꯨ ꯋꯥ ꯋꯥ ꯀꯞꯅꯔꯛꯏ꯫ ꯑꯃꯒ ꯑꯃꯒ ꯈꯟꯅꯔꯛꯏ꯫ ꯃꯃꯥ ꯃꯜꯂꯤꯀꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯊꯣꯔꯛꯄꯒ ꯍꯧꯒꯠꯇꯨꯅ ꯇꯥꯏꯇꯣꯝꯕꯤ ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯇꯨꯅ ꯐꯤ ꯁꯦꯠꯆꯤꯜꯂꯤ꯫ ꯀꯗꯣꯝꯗ ꯆꯠꯀꯗꯧꯕꯅꯣ ꯉꯁꯤꯁꯤꯕꯣ? ꯄꯥꯈꯠꯅ ꯍꯪꯂꯛꯏ ꯃꯜꯂꯤꯀꯥ꯫ ꯊꯤꯀꯥꯗꯥꯔꯒꯤ ꯌꯨꯝꯗꯅꯤ꯫ ꯑꯗꯣ ꯌꯥꯔꯒꯗꯤ ꯉꯁꯤꯁꯦ ꯆꯠꯄꯤꯈ꯭ꯔꯅꯣ꯫ ꯑꯀꯟꯕ ꯕꯟꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯤꯕꯅꯤ꯫ ꯀꯟꯅ ꯈꯥꯝꯖꯩ ꯃꯜꯂꯤꯀꯥ, ꯑꯗꯨꯕꯨ ꯁꯣꯝꯗ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯂꯦꯞꯂꯤꯕ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯂꯛꯇꯗꯅ ꯇꯥꯏꯇꯣꯝꯕꯤ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯁꯥꯏꯀꯜ ꯑꯃ ꯋꯥꯏꯗꯨꯅ ꯊꯤꯀꯥꯗꯥꯅꯟꯗꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯃꯤ ꯏꯆꯤꯛ ꯆꯤꯛꯏ, ꯒꯦꯠ ꯍꯥꯡꯂꯝꯗꯦ꯫ ꯊꯣꯡ ꯊꯤꯟꯗꯨꯅ ꯃꯤ ꯀꯧꯊꯣꯛꯏ꯫ ꯊꯤꯀꯥꯗꯥꯔ ꯍꯧꯒꯠꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯦ꯫ ꯇꯥꯏꯇꯣꯝꯕꯤꯅ ꯈꯟꯖꯔꯨꯕꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯤꯀꯥꯗꯥꯅꯟꯗꯒꯤ ꯑꯌꯥꯛꯄ ꯋꯥꯍꯩꯅ ꯅꯥꯀꯣꯡ ꯑꯅꯤꯃꯛ ꯄꯨꯝꯅꯤꯟ ꯅꯤꯟꯈꯤ꯫ ꯋꯥꯈꯜꯅ ꯐꯨꯡꯐꯨꯡꯅꯔꯕ ꯇꯥꯏꯇꯣꯝꯕꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯂꯛꯈꯤ꯫ ꯑꯩꯃꯨꯛ ꯇꯣꯟꯕꯁꯦ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ? ꯊꯤꯀꯥꯗꯥꯅꯟꯗꯅ ꯉꯥꯡꯂꯛꯈꯤꯕ ꯋꯥꯍꯩ꯫ ꯌꯥꯍꯧꯗ꯭ꯔꯤꯉꯩꯗ ꯄꯩꯁꯥ? ꯀꯔꯤꯒꯤ ꯄꯩꯁꯥ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ, ꯗꯥꯎꯒ ꯌꯥꯔꯣꯏ꯫ ꯋꯥꯍꯩꯁꯤꯡꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯏꯇꯣꯝꯕꯤꯒꯤ ꯅꯥꯀꯣꯡꯗ ꯈꯣꯟꯊꯥꯡ ꯌꯩꯕꯒꯨꯝ ꯌꯩꯁꯤꯜꯂꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯇꯥꯏꯇꯣꯝꯕꯤ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯤ꯫ ꯃꯍꯥꯛꯀꯤꯅ ꯁꯨꯞꯅꯒꯤ ꯗꯥꯎꯒꯤꯗꯃꯛ, ꯑꯗꯨꯒ ꯑꯩꯒꯤ ꯁꯨꯞꯅꯒꯤ ꯆꯔꯥ ꯑꯃꯒꯤꯗꯃꯛ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯕꯟ ꯁꯧꯒꯠꯄ ꯀꯥꯡꯕꯨꯅ ꯈꯪꯍꯧꯗꯅ ꯅꯨꯡꯅ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯇꯥꯏꯇꯣꯝꯕꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯃꯜꯂꯤꯀꯥꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯈꯤ꯫ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤꯅ ꯃꯜꯂꯤꯀꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯑꯁꯥꯎꯕꯅ ꯊꯨꯝꯍꯠꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯒ ꯌꯦꯔꯨꯝꯒ ꯀꯥꯎꯅꯗꯨꯅꯁꯨ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯒꯅꯤ? ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄꯅ ꯇꯥꯏꯇꯣꯝꯕꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯗꯨꯅ ꯑꯣꯏꯍꯧꯒꯗꯕ ꯐꯤꯕꯝꯗꯨ ꯈꯜꯂꯨꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯏꯁꯣꯔ ꯄꯦꯟꯅ ꯆꯩꯔꯤ꯫ ꯋꯥꯔꯕ ꯃꯤꯀꯨꯞꯇ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯃꯜꯂꯤꯀꯥ ꯅꯠꯇꯅ꯫ ꯃꯍꯥꯛ ꯂꯩꯇ꯭ꯔꯕ ꯇꯨꯡꯗ ꯃꯜꯂꯤꯀꯥꯅ ꯋꯥꯍꯧꯒꯗꯕ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯑꯗꯨꯝ ꯈꯣꯏꯔꯥꯡꯏ ꯇꯥꯏꯇꯣꯝꯕꯤ꯫ ꯄꯨꯟꯁꯤꯒꯤ ꯂꯨꯔꯕ ꯄꯥꯈꯣꯡ ꯀꯌꯥ ꯆꯜꯂꯝꯂꯒ ꯇꯥꯏꯇꯣꯝꯕꯤꯒꯤ ꯄꯨꯟꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯂꯤꯕ ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯇꯤꯟꯈꯤ꯫ ꯆꯥꯈꯠꯂꯛꯈꯤꯕ ꯁꯪꯁꯀꯥꯔꯒꯤ ꯃꯔꯤꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯇꯤꯟꯈ꯭ꯔꯕꯗ ꯇꯥꯏꯇꯣꯝꯕꯤꯒꯤ ꯄꯨꯟꯁꯤ ꯃꯃꯤ ꯁꯥꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯜ ꯌꯥꯝꯂꯕ ꯇꯥꯏꯇꯣꯝꯕꯤꯒꯤ ꯄꯨꯟꯁꯤꯅ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯊꯥꯗꯣꯛꯈꯤꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯇꯦꯡꯊꯥꯔꯨꯕ ꯇꯧꯗꯦ꯫ ꯃꯁꯤꯕꯨ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯅ ꯎꯕꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ?